ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯂꯧꯗꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯁꯤꯗ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯕ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯅ ꯍꯧꯖꯤꯛ JC ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ JCꯁꯤ ꯆꯦꯝꯕꯪꯂꯣꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯦ ꯍꯥꯏꯔꯤꯕ JCꯒꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯅꯤ ꯀꯔꯤ ꯌꯥꯅꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯍꯥꯡꯕꯗ ꯇꯧꯁꯦ ꯍꯥꯡꯕꯗ ꯇꯧꯁꯦ ꯃꯁꯥꯗ ꯍꯟꯊꯔꯁꯦꯀꯣ ꯌꯥꯝꯅ ꯀꯨꯞꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯈꯟꯅꯔꯤ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯐꯥꯏꯅꯦꯜꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯐꯝꯃꯒ ꯃꯗꯨ ꯐꯥꯏꯅꯦꯜ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯌꯥꯏ ꯃꯥꯟꯁꯦ ꯑꯩꯈꯣꯏꯒꯤꯗ ꯄꯣꯏꯟꯠ 8ꯅꯤ ꯄꯣꯏꯟꯠ 8ꯁꯤ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯂꯣꯏꯅꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯊꯝꯕꯤꯔꯛꯏꯁꯦ ꯃꯈꯣꯏꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯍꯥꯟꯁꯨ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯀꯔꯤꯗ ꯃꯈꯣꯏꯅ ꯊꯣꯔꯛꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯅꯈꯣꯏꯒꯤ ꯈꯨꯇꯧ ꯑꯗꯣ ꯑꯩꯈꯣꯏ JCꯅ ꯄꯥꯝꯗꯕ ꯈꯔ ꯌꯥꯎꯏ ꯃꯔꯝꯗꯤ ꯃꯔꯝ ꯆꯨꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯑꯗꯒꯤ ꯃꯣꯏꯔꯥꯡꯀꯣꯛꯄ ꯏꯕꯨꯙꯧ ꯄꯤ ꯒꯦꯜꯃꯣꯜ ꯎꯏꯃꯈꯣꯡꯗ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯐꯝ ꯃꯔꯝ ꯆꯥꯗꯦ ꯊꯣꯛꯂꯛꯏꯗꯣ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯗꯨꯒꯤ ꯑꯦꯛꯖꯦꯝꯄꯂꯔ ꯑꯣꯏꯕ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯤꯌꯥꯝꯅ ꯊꯥꯖꯒꯗꯕ ꯃꯑꯣꯡꯗ ꯇꯧꯕꯤꯌꯨ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯝꯃꯤꯁꯦꯀꯣ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯈꯨꯡꯒꯪꯒ ꯅꯛꯅꯅ ꯊꯝꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡꯗ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯒ ꯃꯗꯨꯒꯤ ꯁꯦꯀꯦꯟ ꯑꯅꯤꯁꯨꯕ ꯄꯜꯂꯣꯟ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯉꯥꯛꯍꯜꯂꯒ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯅ ꯊꯥꯖꯕ ꯄꯤꯔꯛꯏ ꯃꯗꯨꯒꯤ ꯐꯥꯏꯅꯦꯜꯗꯤ ꯍꯌꯦꯡ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯍꯨꯝꯁꯨꯕꯗ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯁꯤꯃꯗꯤ ꯈꯟꯅꯕꯗ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟꯗ ꯌꯥꯎꯔꯒꯁꯨ ꯈꯟꯅꯕꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯒꯗꯕ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯍꯌꯦꯡ ꯈꯟꯅꯕꯗ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯃꯤ ꯁꯤꯕ ꯅꯥꯕ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯃꯁꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯍꯥꯏꯕꯗꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯗ ꯄꯤꯒꯗꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯒ ꯌꯥꯅꯕꯗ ꯃꯈꯣꯏꯒꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯒꯚꯔꯟꯃꯦꯟꯠꯒ ꯌꯥꯅꯕꯤꯔꯒ ꯃꯗꯨ ꯂꯧꯕꯤꯕ ꯀꯔꯤꯒꯨꯝꯕ ꯌꯥꯅꯗꯕ ꯊꯣꯛꯂꯒꯁꯨ JCꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯐꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯥꯟꯅꯗꯒꯤ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯗ ꯌꯥꯎꯖꯕꯅꯤꯅ ꯃꯗꯨꯁꯨ ꯃꯈꯥ ꯄ꯭ꯔꯣꯁꯦꯁ ꯍꯧꯖꯤꯛ ꯇꯧꯔꯤ ꯍꯌꯦꯡ ꯐꯥꯏꯅꯦꯜ ꯑꯣꯏꯕꯒꯤ ꯍꯪꯆꯤꯠ ꯅꯠꯇ꯭ꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯏꯅꯦꯜ ꯑꯣꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯈꯨꯡꯒꯪ ꯉꯥꯛꯂꯤꯕ ꯃꯊꯧ ꯇꯧꯔꯤꯕ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯆꯦꯛꯁꯤꯟꯗꯕ 8 ꯕꯠꯇꯥꯂꯤꯌꯟ CRPF ꯀꯝꯄꯅꯤ ꯄꯤ ꯒꯦꯜꯃꯣꯜ ꯑꯦꯔꯤꯌꯥ ꯑꯃꯗꯤ 2 JKLI ꯀꯝꯄꯅꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡ ꯑꯦꯔꯤꯌꯥꯕꯨ ꯉꯥꯛꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯃꯔꯝ ꯆꯥꯕ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯇꯧꯔꯒ ꯃꯊꯧ ꯆꯦꯛꯁꯤꯟꯗꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯟ ꯈꯔ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯃꯁꯤꯃꯅ 5 ꯁꯨꯕꯗ ꯊꯝꯖꯕꯅꯤ ꯃꯁꯤ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯨ ꯀꯨꯞꯅ ꯈꯟꯅꯩ ꯍꯣꯔꯦꯟ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯑꯁꯤ ꯃꯈꯣꯏꯅ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯀꯧꯔꯛꯄꯗ ꯃꯁꯤꯒꯤꯁꯨ ꯑꯔꯦꯞꯄ ꯑꯃ ꯊꯝꯒꯅꯤ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯈꯣꯝꯂꯥꯡꯒꯤ ꯃꯅꯝ ꯀꯪꯗ꯭ꯔꯤꯕ ꯇꯥꯏꯕꯪꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯃꯍꯥꯎ ꯇꯪꯈꯤꯗ꯭ꯔꯤꯕ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯤꯕ ꯑꯃꯗꯤ ꯃꯁꯤꯒ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯊꯨꯅ ꯐꯥꯒꯠꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯃꯒ ꯑꯗꯨꯒ ꯑꯔꯣꯏꯕꯗꯤ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯇ꯭ꯔꯕ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯂꯧꯗꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯁꯤꯗ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯕ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏ JCꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯖꯕ ꯔꯦꯁꯄꯣꯟ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯂꯧꯏ
ꯀꯩꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯅ ꯐꯥꯏꯅꯦꯜ ꯑꯣꯏꯗꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯐꯥꯏꯅꯦꯜꯅꯤ ꯑꯣꯏꯔꯦ ꯑꯣꯀꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯌꯦꯡꯁꯤ ꯐꯝꯃꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤ ꯐꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯜꯇꯤꯃꯦꯇꯝꯗꯣ ꯍꯌꯦꯡꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯑꯜꯇꯤꯃꯦꯇꯝ ꯄꯤꯔꯒ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯊꯝꯖꯩ ꯑꯩꯍꯥꯛ ꯑꯁꯤ ꯀꯟꯚꯦꯅꯔ ꯒꯧꯔꯣ ꯃꯣꯏꯔꯥꯡ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤꯁꯤꯡꯁꯨ ꯌꯥꯝꯖꯗꯕ intellectual ꯀꯌꯥꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯖ ꯎꯖꯕ ꯈꯔ ꯑꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯃꯥꯏ ꯁꯤꯆꯨꯌꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯖꯕ ꯈꯔ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯏꯪ ꯇꯞꯄ ꯍꯟꯖꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯆꯠꯊꯔꯛꯄ ꯊꯧꯔꯝꯁꯤꯡꯗꯁꯨ ꯀooperation ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ